Viewers Punamapu Impact News Star Impact Talk to Manipur connect with people you serve. Program asibu yengbiriba khwai khudingmakpu Ibethoi Thokchom na taramna okchari. Well, this show is a platform for pioneers, leaders, entrepreneurs, newsmakers and anyone in service of people to share their visions and their contributions to the society. Ngasigi episode asina puduna lakchari basi mamang tha June gi tarik kun mari dagina July tang ama phawa Thailand da pangthokiba Mr. National Universe 2019 da title fanglapangam khraba Vikas Usham gani Vikas Usham bu khoi giso Impact Talk to Manipur da taramna okcheri Thagatchari Impact bu well Vikas July tang kun mari dagina July ama phawa pangthokiba championship achokbasi da somna title afabama pubirakuna Manipur imagi amadi India gi mingchat purak pangam khre adugi damakta akoi whole impacting gi makai dagi congratulations. Thank you so much Kurumzari Impact. Adu makha tarakpasi hujik July 1st tagi di title holder oina hujik se reigning Mr. National Universe 2019 oibiri ko adu masi July tarikun mari harase June gi tarikun mari gi mamang da leirambaga hujik July tarik ama gi matung da oiba hujik ke live si kamaina manage to biri kari phaubiri di matang da hana thambi aigi haibadi aina sigi title se tajungai matam da aigi original life se ko samlapna hairabada ai tension ke am lei ko haibadi competition ma chat tori bani achowa ma aduna aigi wakalon sida haibadi koi thengnar kadaba mayam sigi marakta ai sotha gadra natrogana aigi country aigi state se mayam gi mamangda mai paklapa ngamgadra haiba wakan aigi aina pi ngai dagi hona mangjrak manglan ko tumamdai khudingi kamai taroga fawgani karamna fawmi oigani na khalakpase khanbaji khatada tumba ka amasu yazra khide aise adubu hujiki title se fangaba matung haibadi aina mangjram manglan mangphawna rabani na ai nungai bagi saru nga to oike aduga phangaba matung da hujik se aise haibad mina su sakhangbire ai nungai jare aduga khitang chinbase dum chelle adur ai thamoina di dum pensare ai dum adu Mr. National Universe title 2019 gi title phangapase sigi title phangapase da thamoi dadi kari phawbi dugi thamoi gi problem du su tambi sida ina phawgi base ai taseng na hairabada aigi sasta ai India haiba ai country gi kenos ide ai Manipur haiba imalebak se iki adugi mathakta ina su kai ivodo pakhang bagi firan haiga charami ko Thailand da matam sida ai mittagi pita draga su thamoi nungdadi yam kapchai haibada aigi keshleitra aina aigi ramdam Manipur se whole world gi mamang sida aina sumaina tobang amakani haibase kesu haibadi angang oringedi hauna khanjaraga su sumaina asengmura tawthorakani haibado khaluda dream come true adun ai yam emotional so oiba dai harauba adagi haibada chawthokchani ai oiba ken wakal do adusu dum phawjai okay hojik title su phangbire dubu mayam na su sakhangbire du amuke hena mayam na khangbina bigidam ta songi brief self introduction somsi kadai de gino ima baba gi meng hobby adugi matang da khara thambi ai gaming Vikas Usham ai Imphal ki manung channel leba harau ro khungang da chawjarak pani mama gi meng na laimujam brinalini aduga baba gi meng na Usam Krishna Chandra Singh pi ngai dagi hauna ise dum koi harau ro khungang da chawjare class 7 fobase pari mom khwaising samse tamjare aduga class 8 9 10 sina mamagi mapam lamding sida leijaraga tamjare log aigi hobby hairagadi hakchang yam fana leinba pambanina yot sanaba haijarage yot sanaba aduga aina thong thakpase am pamjai Chinese style ni khangdi Indian ni khangde koi Manipuri gi leiba koi thong thakpu mayam ko sidum pamjai aduga koiba chatpa sisi pamjai aduga hakchang phabagi damakta ko adum matum khunmakta hakchang gi dum section ba hakchang gi take care lo si adum yam toina tawjai adu Vikas Usham na su songi introduction to huji haibi gre hadi akoi handak ai hak no jabda su ko Mr. National University da Manipur thaba amaga akoi India dagi chatli siboba amana India na amasu uzai ko adu akoi sugamna chawra competition na sida malem gi oina country 19 na participate toraga pangthoki bani masida India gi slot ani oigrise masi kamaina no have the Vikas kitang samlapna thambi si se kitang kaini controversial oibe type ta thoe koi gi country ke amada ki complaint lakpus yawi adubu organizer organization se Thailand gi kenoni
Thailand na sin third edition oi bani handak na 2017 2018 ani state country ama degi participants ama khatang haina awam chalame aduga 2019 sida music organizer se ma se kaino ne Thailand macha ne aduga ma se Myanmar gi history amadi Manipur gi history Manipur na Thailand independent oiramba lammamu oirambani na mana history fadana khangbiba aduna mana ai aduga khoi Philippines tagi Mindoro Island haiba iba opportunity ama pibiraga India da Manipur haiba lei adagi Philippines ta Mindoro Island haiba tongan ba lamma maslei haiba si mayam na sakbiraga aina su dum chance lotion jaraga ko mangan amu khana fangada opportunity sunate khanduna ko ai Manipur sibu ai gi mayam da so to ngam jaraga di khanduna chachabani ai Okay, am nungai je du makha tarak pasi Vikas na modeling asi dum picking ai dagi pambirak pra natragana karamna sigi journey sigi initial point madi leram gani ba adu initial point tu kamaina haurakhe habadu thambi samlopna 2013 aina kem blooming high school da tamjarakpada aigi marup singa loinan aise adum hakchang phaba pambagi gym chatrabasu boarding da leina koi push up pull ups abs sanaba kya ma tawjaraki aduga 10 lor matungda aise gym da babana ming chanbi wall gym da yan han boina aduga gym sanaba hojare aduga sanaba sum horaga 11 12 kitang sanajare yam sanaba phangtraga su ai hostel da leiba boarding da leiba tawunina aduga Goa da 2015 sida aise engineering gi selection phangaga changjare Goa sita modeling tawge haina khanjabari leijagi deko adubu Goa da aina state champion amadi national champion kya mas lawjakre top powerlifting fitness model physics da aduga fitness model champion loro matung da ise invitation am phange koi India gi organization sita gi invitation phangaga hanadagi thokke na khallaga thokku phangkhidaba modeling ko model oigi khallaga su aigi ta aingon jam chana jakhidaba do habi fitness da chatpa adagi like su tamba hostel da sulaiba aduna modeling institute da su tamba phangjarakidaba nina oiraroidra thokku phangaroidra khallakhiba hojiki opportunity ama pibirakhiba do aduna aise try tawsange khanduna national audition yaroga national round da title lawraga international ki just mind chatlaga tam samnajagi bani Okay, am nungai je do Vikas na hojik se India gi oina su competition me ama yawe haina su takpire ko adu masi kari competition yaugi and especially hangjaningi sina akhoi gi oriental look se sisina outside India gi ma hire bada mamit lawba manatun tumba ko samna hainar bada do sigi me amarak se akhoi oriental look sing sina kari struggle dogi habada adu gi matang da thambi ai haijage si matang se ahanbada aina yaukiba sports han haijarage 2018 da ise akhoi college Goa engineering college se Goa gi college ma'am ga samnamnabada yamna sole powerlifting sports dira ko adagi Goa se Manipur ga manana dum sports jam thawai yawa lamam khagne aina ai college se kamain toroga atopa college mamangda mingle hen ga dagi khanduna ise powerlifting se sahi home train tawjaraga ai category 74 kg da thoke khanjabane thoksu thoe aduga layo phawadagi honabasu hodum honajare aduna aije aigi weight category khatana tana champion of the champion category phunamaki strongest man title phang hauki adudagi aise state level da muk men's physics thoe first awadi phangjadre second place phangjare aingon ya kya wa kheba struggle do like sitam khotpa mem layonina aduga 2019 gi Mars the Best Body Carnival India gi 2500 models fitness models मैंने compete होना best फंक्शनरे अदुगा सी फंगो मतुंग ने modeling लाग तो इसे इना को modeling से आई ने national round चट पसे national के international के से आई ने तसेंग हाइजो हायर के national ना याम लू ने थोके आई वंदे पुंसी की सुहान वो आई बा अदगी आई वंदे idea सु लेता बा अदगी ओजा सु ताना बा फंक्शन किरक तब को अदुना आई ना आई से हान बस ओए पामजरगा सु पंथोक थोगे हेते याब नते हाबे स्टडी तो चंगी ओजागी नियम ओजाना कई ताकु खत चंगी अदुना आइना YouTube ता नेट ता यंगजाबदुना याब खत सुनते नेशनल की चटपसे कोई नॉर्थ ईस्ट की मी अहुम खत यावे ओके होल नॉर्थ ईस्ट की अहुम खत अदुना कोई अहुम से कमाइन हाइड अहुम की ओरिएंटल लुक सिना कई स्ट्रगल तो वे मबानी सिना केनो ने आइना मैते योजरे मबानी सिना मिजोराम ने अदुगा
kay haini koigi yam wana thoki bai tar competition je aduga khoi hum gumrak ai khata sine title phangjarak pase adagi question round ko aduga koigi Indian mayam sigi marakta name su ai 5.11 ne seng wode ado name bade ni name competition sita aduga yam wana thokre kay haini Manipur gi ai North ki lok se India gi competition sita yam namdhana basu honna basu male aduga ai gi layo fabo ma haigadra kai judge mayam se Philippines dagi Thailand dagi Vietnam dagi oirakibuna ai moin ai se kitang ai na hodaning bado hard work appreciate to be bra khang de go ai title su fangjare ko layo phabai ne su hire ga ai ahan basu oikibanina aduga international chat pasijati ai gi look se ai laiba mi khunu adagi judges ko mayam sina ai se Thailand machan ai ngona Thailand ron lonjal e ko Philippines machan as Philippines ron lole Vietnam nas lole international look oi bai tar India gi mapan lan khraga di khoi je pura ke haini chan na ba haiba do adu thoi aduna national yam wana thoki adu international da di yam nungai na adum kena tawe yam nungai na competition je user ga adum first loser pane okay adudi Vikas was especially maitai macha amana ko struggle mayam amudi tawre na Vikas takpiri especially maitai macha amana huje nahang na chakhiba khongul asida dum chatlaga title si muko lauge haiba taragati mahang kari area da kari focus tawraga hotna bataka tai haba aduma thambi ai mamang disu haija khare oza nai jara khide oza nai ba muk akhang ba haiba oza lagi knowledge gain to mu khang ba leite hainari bani adubu aina phangjarak oza nai phangjarak traga su ai isa da leijaba knowledge ko ai experience to khara haija ga di ai isa gi over 5 rules follow to jai ai modeling line sida rule number 1 da just be yourself ko ai acting sin to jade acting haiba di film gi act to haiba na to haiba judge na question ama hangum matam da aina ai gi thamonung da faw kai faw ge haiba do ai isa ni isa express to jaba ne aina atop wakan khallaga haijal lu do moina su dum khangani aduna aina khangera khangwegera ai gi akhang ai gi thamoi da faw jaba dum express to wiba the number 2 smart oiba sidi am da ka alere model da ko number 3 just be clean and take care of your body ai hakchang gi dam te yam take care to jai bodybuilder do na chawjadraga su fit oina leiba dum leijai ai fit oina dum lei haijaningi ko nuga number 4 da communication skills yamna darkar lei haibadi yam enhance to badabani sungkhang khangna da mi ama se ai gi wari sana bada ai na ma kamain comfort pigani haibasi ko si yam darkar lei adu model oi bataraga di model haibasi public figure ni public figure wara bani na koi ego haibasi thambi ganu pride haiba thambi ganu haidi mingon da dum fana dum so to view ko aduga number 5 the last one respect people we respect the city am da kale we respect the mi nuksi han ba si am da kale mi nuksi draga di adomna title loser ga su pauser ga su kesu kanaroi mi nuksi han ba si ma di am da kale haijaning si manga se ngasi gi interview si da Vikas gi yamna maru eba Vikas na su follow to bi ki ba 5 tips yam important 5 tips ama khangja hore ngasi yengbi ba me yamna su even aspiring me yamna su taraga masi me yam si follow to haina su thamjage and makhata bada hangjaning bi si Vikas si body building ju to bi ramen ta eko adu si body building da gina modeling lom da changak pa sa masida kai kari haidi lamamam ni je similarities lai bi but different lamamam ni do masida kai ke struggles thengnari kai hardship thengnari du su khara thambi struggles se the same budai powerlifter su ni powerlifter gi han haijage ada bodybuilding lak chinga da powerlifting to zerme powerlifting to was bodybuilding da gi de kitang line di thoe haibadi chinjak chaba da powerlifting da di khara yam strict we but rules have laite powerlifting have the body gi khanra ga su strength katang khan bane aduga hard work da di powerlifting yam hele aduga bodybuilding da chinjak hen ba aduga powerlifting ja aina title loser ba matung da tongan ba hen ma title pamok padagi ai se bodybuilding tong changjar pane bodybuilding da di yam wana thokre ai se ai se natural athlete ne steroid sin as a day natural na steroid kalamba panra ku matam da yam wana thwe habre ai moina steroid kap mi amana hotna ba struggle to with sig 5 times and struggle to jaga di title lo se moi da gi hengat pa se kya wana thokani aduna maram waraga I first place loja khite men's physics da second loja rakhibani adubu hotnaraga matung da 2019 gi physiki best body carnival sida
ꯀꯥꯞꯄꯛꯄ ꯃꯤ ꯂꯥꯛꯑꯒꯁꯨ ꯑꯩꯅ ꯐꯥꯔꯁ ꯄ꯭ꯂꯦꯁ ꯂꯧꯖꯔꯛꯈꯤꯕꯗꯣ ꯍꯣꯠꯅꯕ ꯍꯣꯠꯅꯔꯒꯗꯤ ꯅꯦꯆꯔꯦꯜꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯗꯒꯤ ꯍꯦꯜꯂꯦ ꯍꯥꯏꯕꯁꯨ ꯂꯩꯀꯣ ꯍꯤꯗꯥꯛ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯣꯝꯅ ꯅꯦꯛꯁ ꯂꯦꯚꯦꯜꯗ ꯋꯥꯔꯜ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯁꯣ ꯇꯧꯕ ꯉꯝꯃꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯐꯤꯠ ꯑꯣꯏꯅ ꯂꯩꯕꯒꯤ ꯈꯛꯇꯪꯒꯤꯗꯃꯛꯇ ꯁꯥꯟꯅꯕ ꯊꯋꯥꯏ ꯌꯥꯎꯕ ꯇꯟꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯀꯥꯞꯁꯤꯟꯕꯤꯕꯁꯤ ꯇꯧꯕꯤꯒꯅꯨ ꯀꯣ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯒꯜꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯒ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯒꯤ ꯃꯣꯗꯦꯂꯤꯡ ꯂꯥꯛꯄꯁꯦ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯑꯀꯤꯕꯗꯤ ꯁꯣꯏꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯁ꯭ꯇꯦꯖꯇ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯄꯥꯋꯔ ꯂꯤꯐꯇꯤꯡꯗ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝ ꯊꯣꯛꯂꯛꯈꯤꯕꯗꯨꯅ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯥꯔꯁ ꯄ꯭लेꯁ ꯁꯦꯀꯦꯟ ꯄ꯭लेꯁ ꯂꯧꯖꯔꯛꯈꯤꯕꯅꯤꯅ ꯑꯩꯅ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯝ ꯂꯩꯔꯛꯈꯤꯗꯦ ꯑꯗꯨꯕꯨ ꯂꯥꯏꯟꯗꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕꯅꯤꯅ ꯁ꯭ꯇꯗꯤꯗꯤ ꯌꯥꯝ ꯇꯧꯖꯩ ꯃꯣꯗꯦꯂꯤꯡ ꯂꯥꯛꯄꯁꯤꯗꯀꯣ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯒꯤ ꯑꯩꯅ ꯁ꯭ꯇꯗꯤ ꯇꯧꯕꯁꯤꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯇꯤꯞꯁ ꯀꯔꯝꯕ ꯑꯐꯥꯎꯕ ꯃꯣꯗꯦꯂꯤꯡꯁꯤꯅ ꯀꯔꯝꯕ ꯇꯤꯞꯁ ꯄꯤ ꯍꯥꯏꯕꯁꯦ ꯁ꯭ꯇꯗꯤ ꯇꯧꯖꯔꯒ ꯑꯩꯉꯣꯟꯗꯅ ꯀꯃꯥꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯣꯏꯕꯁꯤꯗ ꯁꯤ ꯃꯦꯟꯈꯠꯂꯒꯗꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯏꯁꯥꯅ ꯏꯁꯥꯁꯦ ꯁꯦꯝꯗꯣꯛꯆꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯍꯦꯟꯒꯠꯍꯟꯕ ꯃꯇꯝꯗꯨꯗꯀꯣ ꯃꯤꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ ꯂꯩꯔꯝꯃꯦꯕ Okay, I'm nungajay Vikas ka suwari am nungari du matang swaisida break am tang logzage. Impact News meeting ta aduna laibiu break am tang logzage break tagi yam thuna hanjaraki. Impact News ta Impact Talk to Manipur yengbiri ba khwai khuding makpu Ibethoi Thokchom na amuka hanna taram na okchari. Okay, Vikas, mamang da Vikas ka wari si makha chatharak po na huzik Vikas gi khangning li basi Vikas na Mr. National Universe 2019 si phangak pagi journey si screening dagi hogdoi ko mase adu masi lae screening mayam khalle huzik aduga competition si yauna bagi damakta ada chatlaba matungda mafam du da thunglaba matungda ko mayam tawgani haidi ngasagi title asi yongnabagi damakta judges singna moisi karamna score ga pidoi na ko adu masigi process mayam je masai sida kari kari awanu ngai thengna biki samna harabda photo shoots mayam leiram gani aina khangjabada and closed door interviews adagi tours mayam ama puba masigi experience mayam se thambi experience yam nungai experience ne aduga national round da tawkhiba experience aduna ni yam luna hen lubi hen ki ai oina de aduga huziki international gi aina Thailand hek yowaga ko 24 night sida koi welcome keno oina ko koi party moina sinbi moina aduga participant ma'am se khangna hale aduga 25th ki morning sida koi organization judges ma'am jina hai koi noi gi se competition ni 70% of the mark se koi final night final night sidagi logani aduga final night on the stage dagi lodoi marks in only 30% aduna koida wakan khanjan hanbam thoe finale tawdringai mamang sida koina competition di natte taragas koina koiba chatpa photo shoot kumba sida kamain toroga mark gain tawdagi kanana mark helino haibagi idea do shlai lejakide ai ngonda di kitang lejaki sigi idea se national round da tumba se aina 6 days 16 hours kita tumja ki aise okay han bas oibni na aina study tawja ki basing do kai de mingon da ki kamain hen gani na isa se son bra khan na ko aduna koi ba chat koi pobi ba ri khoi nga farm ko adagi Thailand gi museum ko adagi all brits kuma chat ma tam sida koina moina haiba instructor was follow tawi ba adagi ayuk ki gym gi pung 3 ta hawat piu haiba tam sida pung 3 ta dum hawat chaba pung 3 da hawat pa mi yawe yauro ka su mas mark ka khaibadi mayam punma wari bani competitors koi mang koi trampan plama wa ba chap manari bani manaraga su title se phangna hotna awa se sacrifice to gadabani kainom phange haragadi isana kainom sacrifice to dragadi oiroi haije aduna aise tumsit padraga su hawatana instructions fadana follow to jaraga moina taruk ta hawgalo haibada aina 5:30 da hawat piwa adai si to ganu haibada to bidaba sumaina kayam follow to jagi aduga yam nungaina competition manhandabida koi ba chatna pubidana mafam kaya amagi fazo kyam yanganna 5-star 7-star hotel mari pubi moina koi je koi de kai ni ton mafam da pubi Bangkok ta sulai Kanchanaburi da sulai duga Hwahin da sulai koi je adagi water park kuma da pubi dana yam nungaina thambi aduga manung da di karamba mina kana respect tawi adai kanana koi masen se mathan da leibra wari watai sanaraga brotherhood amoina leibra haibada moina yam section yang sanbi do aina su
yam phana adum ko mayam na nungsibina ba mayam da kai da bi mayam puna mak respect tawiraga yam wana wada badi man ba nungai badi man ba adu su manung da yam wana ko yam wana hona after all it's a competition mane yam wana hona jaraga aduga finale da 30% dum 8 tawsan jaraga ko gi mark mayam se 8 tawda aina first taba male aduna ai first dum lojare sumaina okay Vikas ki do closed door interview da gadi kari question gadi hanga ki aduga adi matang da su kitang share da we oh closed door interview ama yawe okay ama se ahan bada moin introduction haibi hai dum introduction se lo aina manipur magi matang palle manipur gi matang pan base moina sauthok na nge manipur se kai lei kamai tawi do haibi hai aina chu hairame manipur se india gi oina di sports jam leading over state amani ko india bu sakta iba state amani ko gi traditional culture mayam se ko gi 30 to 33 lei language mayam se dum masak tan haijerami lagi manipur gi sauthok chaningai oiba loktak lek ko gi sangai shiroi lili gi matang su kya ma panjarami aduga manipur gi culture ko khoi fajaraba ningthau gi hakta gi thambiramba sugum kya ma so aina panjaki aduga kya ma de atopo question kya de hangjaraktre adu si hangbire aduga kai gi damak ta isina competition yaw laiba no haiba ma su hangjaki adu aina du masak tana ai gi state manipur se aina walgi kaini walgi mamang da ko manipur haiba malai haiba je khanganing dana mayam so ta walak chabani ai sama ki so ina childhood dream ni ai fawo pam jai haina smaina khumme no yam nuaina interview dum loksan jaki okay sum tau dana Vikas na akoi gi manipur gumba state ma lai adugi manung da su jewel oriba Vikas su lai haina su Vikas na takpiram ba se yam nungai adu Vikas na experience mayam am su share ta ubire ko aduga hojik top 5 key questions sigi answer china ne ba khoi gi title si da dum khutlam ba phangan doi se ado top 5 key question da di Vikas se kari question lak bi kem di Vikas se karam tong na kamai na answer khumbi ki du ju thambi top 5 top 10 amani speech round ai sa da tension am ta lei jakide kitang coin haijage ko habi atoba competitors ui aina haibade moina competition je haudrungai mamang da chimpha puba adagi moigi national director na atopa script mayam tharaga answer mayam tharaga si khumai chimpha pu na bo na bo kya ma thengna jaki ado aina national round experience ro khoi matungina ai adu ma chimpha pu kai ba tau jakite ai thamoi da fawwa ai presence of mind da aingona thokchra pada khumge khalaga adum singaga lei jakibani aduga question sina top 5 ki sina common question ne khoi manga gi question ni chapmana answer di tonga tonga la kadoi ne khoi manga na aduna question je nangi lamda leiba inequality ma hayo adu kamaina solve tawgani na hai ado aigi mamang da su khoi participants ani na khumbi aba khumbi khre ado moina khumdaba point khanjaraga aina minute amagi timing ne hoina fangbase ado aina khumgi bato aigi lam india manipur study khoi model female model mayam sina male model mayam se hanthana dum khra yengbi yeng su yeng de na di khale haibadi moigi wakhal da ma ke hain pride am yaujaba do aduga nupi na fawu su hele yamna paisa chawu su hele nupa ga nupi dum chapmane khar manhaningi aduga nupi na nungdang taro matung da mapan thokpa yade haiba nupi na chatlaga di man chali saibadi like society ne karam sim ngangbi ko adugi tabu madi dum like society sim ngangbi adu si kai gumba khoi open minded oi taraga di khoi na fan khanbi taraga di kisugum se kaisu leroi da bani ko dum chakhol ka da bani masa mathanda aduga kamaina solve tauge hairaga di miyoi ba mo ina poi bani nupa su nupi su contribute taunari bani ko yi wall si da society si da nupi yaudana nupa khatanda hingba su ya phote nupa yaudana nupi khatanda hingba su ya phonate nupi no nupa usitaba nupa nupi usitaba se pulap topiraga khoi masen chapmanai hairaga ko ama respect taunaraga khoi huji ki oina change taw ngamdraga su tungada lakadoriba ichai su punumaki khanbiraga ko moina nungai lehaunaba khoi respect taunaraga leimin taraga di ka yam nungai ba society am oigani haina smaina thamjaki okay Vikas ki answer si so hoi smaina thambire title pu bire yam nungai do hoji whole journey sigi experience idagi what do you learn from the competition yam nungsiba wari ni ko si je sak sungkang khangna daba language sungtin tina daba culture mana daba tradition mana daba 19 countries ki
khoi myam punamak laimina base only around 9 days makatane aduda aiga maga su ang khangna draga su kayam nungsi sana na laige haibado haibadi khoi se winner ngatani ma magi country debu proud oil lagi haiduna laibani contest thengna ba aduna khoi gi afa mi ngata su lai aduna laimina matamda numit ni khak laimina bada aigi roommate amadi roommate nataba topai manu mayam do ai sama ki brother ni khanna ko yam nungsi chana na moina engon utprek pu respect moina engon utprek pa nungsi ba aina moi utpa simadi yamna haingai leitana yam nungai ba ma foki ko sumaina loina tawraga di ai iramda manipur sida su sumaina amaga yengthina dana nungsina na leminaraga di ko yam nungai na leigani haiba simadi learn tawjai aduga Thailand haiba lamse kaigumba mi ani thengna matam sungkang khangna draga su moi great dum tawnei Thailand gi londa swade kha faini koi gi swade krum jari haiba sumaina khangna da taraga su dum great tawna respect tawna yam nungai na lehobu lam amani aduna koi su yam nungai na leiri computers mayam do aina ngasi atopa lamam na chatlu matam da yam warm welcome piraga aigi maruf aiga lemina khiba only 10 days lemina khiba brother do mana ai su yam na welcome to bigani ko yam nushina dum memory achauba ma lei haitare khoi marki khoi gi marak bonding am lerga dum sumaina kaina re nungsi na okay yam nungai je do hojik si as a title sigi winner in kari future plans le biri kai to bigi na khanbiri title holder oina chahi amadi ai se title hold to jaga dori bani aduna ai sagi plan se organization na instructor of follow to jaba ai bani ado ai huziki plan oina di atopa country taret nipan mukna ise invitation to invite to biri moi gi country da laga moi gi model singbu yengbiu judge to biu amadi ai gi title se moi myang bang da so to biu haiduna aduna ai gi plan se atopa country sing da chatluraga moi gi model sing jina kamaina behave to we karma quality yaw gi no heli base hai base study to zaraga aina khangdraga su hai badi aina study to uraga manipur da halaga manipur gi leba model myam singna wali basina kaidano kamaina menkhatlaga di moi su mapalam hai badi sumai international gi thak yow ngam gani hai base ojamak oina institute hangjandraga su aina ngam mateng do pangge hai ba wakhandi leise okay title comes with responsibility have a dini vikas kisi okay makha tarak pasi akhoi gi hoji loishalakpagi tancha su yoksala abani na ko vikas ki kitang personal question su dum hangjar ke vikas hi hoji akhoi manipur gi karam ba festival mayam si degi vikas khwai degi enjoy to bi ba festival sina karam ba no madi masi kai gi no abdu su thambi ai yam seng na haijage ai manipur da 2015 nagi leizaraki de mapan goa da study taro zum leizare sigi mamang da su ai 11 12 su hostel da leizare ani hostel leizare mang 9 10 da su boarding da leizare aduna festival se mayam khang taraga su aina yam pamjana chatkhiba enjoy to gi bahar ga de sangai festival okay yam na su chauba yam kuina su sinba da ge khoina uge haba sports ni khangde piron dress ni khangde celebrity mayam su ko manipur laga yam chauna leibani na sangai festival ni haina thamjage okay am nungai je do khoi gi modeling world siga kitang nakna ba industry ha gadra film gi industry daga divika je khongda bi ge haina ri khanbi da ba aise taseng na hair da isai sapasung haijada ba dance haijada ba mi amani hauji ki oina di ai film gi line da khongda ge ha ba wakhandi lejadri ado film se khongda ge haiduna hetta changchal roga act tor bosu ya banate film se yam chawi industry ni haijaningi yam mioi bada yamna act to wi quality ma am change adu yaudra di ai change ha su khanjade changma taraga su fazana study to jara go jana raga change haina su khalle okay aduga vikas ki role model sina kanano du role model du gi kari magi tips kumba follow to bi du su thambi ai gi role model se fashion gi dani khangde fitness dani khangde mayam am dile du yam chau ba hai ga di ai mama ni haijage ai mama na ai gi damak to hona birakpa like family gi damak ta yangchan birakpa ai na su khangi macha ni na aduna mangwandagi henba ai gi chale kan da su mama na ai bu yangchan biru sumaina dum kena toraga
Okay. Yam nungai aduga Vikas sigi tanjana si loraga Vikas ki whole journey dubu mapung phabada mating pangbikiba mayam dusu thank to biyo aiduna maming sing ningsing biyo haina thamsage. Any costume do oiro or makeup do oiro, anyone who helped you during your journey? Credit bibining basing. Credit se ahan bada ay family, mama baba, ichan nupising, aduga relatives, ay friends, aduga yam maru na ay saksukan kang bidaba social media da khak uraga support awiba ay social media ki friends mayam da pijage aduga ay brother ko ahan so ahan ni major luwang mo na credit pijage aduga all India dagi all Manipur dagi ponumong na support awira mayam sida credit sa pijaning ay aduga ay costume se ay maruk baspan pangabam na 7 days khak watling ai matam da tana ban ai na mase ai se ai idea laitaba ai na India se represent tawe adu ai sas tadi Manipur thoe ai na sumangon dai baspan national round di ai mai tai ki dress set kre adu handak India gi da ai gi sas ta Manipur su ire aduna India gi oina taw se ai na peacock se tawningi haiduna ko ma ga su tanaraga peacock ki dress ai samuk su yawe ibani na Pauna bazar thangal bazar dagi pochai se lairaga 3 days to 5 days to semaga ko mana yam phajana sembiraga mayam gi mirak su tin ba yaba costume mamu oina yam phajabo oina mina su pamna ki mayam dagi su top yam tong an costume mamu oi ki smain toroga ma ga tanaraga sembi ki makeup se ai punsi gi han bisina voi doine ai gi yamba momocha mangon dagi makeup se leibane ai satringai da aduga ya haiboi haitaboi ichan pi na khar takpi mama na khar takpi toroga kitang yengzeraga dum sinaraga dum Okay, mapung phakre. Mapung phakre. Okay, adu huzi Vikas ki daily routine sidi kamai tau biri somsi yamna fitness pamba mi amne su tak pire. Adu huzi daily routine se from dawn to dusk kamai na the maintain tau biri kari follow tau biri du thambi. Huzi ki haize huzi ki. Yes. Huzi ki sa aise holiday suti su leizai college ki oina. Aduna yum da leibanina ais ayuk hawale ayuk ta Nungtin na tabak leitragadi ayuk sa gym chatle gym se ay Manipur gi leiba gym anam mana chatle pulse gym mountain gym wall gym animal gym mari sa dum chatle chaning ba ma dum chatle aduga tabak leiba taragadi nungdang maram chatle gym se aduga isa da wa ba taraga su ay gym se miss to way a day khanduna ko miss fit oina learning manina hafta am da at least 5 days ti dum chatsai chat check chat ho do makeup ta ise isa se maintain to yam wai yang je ta kang dharak pa aduna dum gym chat ta bade ismai gym chalaga hujik se mina su yam ko bire titles low rabani na nusibi da relatives me am na aduna moi mi mafam da chat pa khot pa dum tawraga dum yum da leraga smai na dum lei jai hujik oina de Okay, aroiba question no nga sigi geng biba viewers me am and especially for aspiring models and titles ibu pambiba me am gi damakta kari message pibininge adu pibiro message se ai nang sa haiza ki rule manga do follow to adom gi apamba follow to bi di haiza roige adom gi mot ta yaning ba yaro ga di yeng biu adom na semdok pining ga kitang semdok piraga follow to biu aduga ai isa se punsi da sumaina title lor kani haiba sungan khalda ba mi sak amani adubu hotna ba leptraga di haibi 100% pam me haiduna honaraga su 100 mak yaudraga su 70 90 di yoro kani adum yauri ba khara duna nang honara ki ba khara duna nangi laiba punsi da yamna kana ba chauba knowledge am oina pirakani mioi ba moina poglai ba si isorna poglai ba khoise khoi fate destiny da thaja ba thamu haina le polak pani thaja ba thamu haina polaga su isorna sinbirakani haiduna honada bi lai thoga di khoi da kaino kari haigani kari busin birakani isana honadragadi isorna mateng pangbiraga su mai pakpadi oiro edun isana su honabiba isana honadraga lai thajaraga isorbu khorambiraga asana na saja push tawjaraga kayamuk yamna nangna sana koi pitribisida contribute tawwa ngamge haibadu test tawbiyu aduga adugi matamduda mi anusibiduna yamna mai pakpu mi amasu oigani khali Okay, because aina aroiba question di hagre adu because hangjaning ba question makhangna hozik if I'm not wrong Mr. Grand Universe sidagi hena khara chakhat pa title lama masigi de makta di because thokpi ga haina ga di khanbi da brand natraga kamai to bi du gi matang de
thokpase aise karamba thokadabano haibadudi leijadri thokti tholakini ai powerlifting da su India gi oina mai propaganda international chatpangamba athlete ama so erki gani shana isabu thajai adum ko atopa title mayam ai gi punsi gi em hairagadi title ai tawbangamba ai isa se kalai phaw chatpangamba ge kalai phaw pubangamba ge hai isa ne isa je hona jarga karamba title lawbangam ge haibado test tawjage khanjai isa se aduna nauringai da aina ngamgadaba hotnagadaba myam se hotnaraga karamba line de achieve tawu ngamge haibado yengningi sas yam nungai je Vikas na mangjari ba manglan pungna maksu mamphang no biu tung de la kadri every sphere every field da mai pa pangambo view and Vikas ki ngasi ama chillaba matham kaya dagi kai thokpiduna khoi gi studio da lengbi ra pagi da makta Vikas pu amuka hana thagat ba phangdok chari effective bu su ai bu smaina kawi base yamna thagat chei matam sangna Manipur bu seba tawu leba model sports amadi punamakpu kawidana smaina tawi base yam nungai jai haina khanjai okay ngasi gi oina di impact news ta impact talk to Manipur connect with people you serve program asibu yengbi ba khwai khuding makpu Ibethoi Thokchom na amuka hana krumjari program asigi matang da feedback amadi comment sung soi soi dana pibira u mathangi program da anoba personality amaga loina namuk lakchage ngasi gi oina di kaina na baya thangni jari